Hai yare tumina legadabane ainabu ASMR tawningabo ainabu ASMR tawningabo moi chien khara khafane 피 khara hurani ising khara angang khara phudatna ani to kon ga kon thengning ani akoi thangnaba leibsingse ado ai moida sauraba nate moina khangba nate ado ai ta fazana mu ta bangde aina hana sizinaba aina mamangi ASMR tawai sizinabagi mic to adogi machin do jack haiga do ai hajiki phone jida thinba yadreba ko sa chana dreba aduduna earpiece oina sizinare ado ngasidi haira khara chage ahambada dragon fruit aduga star fruit aduga orange ga sina more boroi aduga strawberries aduga amadi kai chakre where's the banana lastly banana I guess I should probably get along. Okay, which one Karina Han Hosike? Strawberries are the killing I got. microphone nata Strawberry out of my ado koi swai strawberry di hawa da singro ibani si strawberry jamdri amta jamdri haira singje nang kuba ma jam sing haba baro yani madam miss haba miss ising pure ising da jamge hoje ahanbada sise hana kaage thang leira sida sida pairo ai kaage ahanbada si hana kaage mayai chap hana kaage ꯐꯖꯩꯌꯦ ꯑꯩ ꯉꯍꯥꯃꯨꯛ ꯑꯃꯨꯛꯇꯪꯗꯤ ꯆꯥꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯏꯆꯝ ꯆꯝꯕꯅꯦ ꯗꯨꯛꯀꯤ ꯃꯍꯥꯎ ꯇꯧꯋꯦ ꯗꯨꯛꯀꯤ ꯃꯅꯝ dukki ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯅꯠꯇꯦ ꯈꯨꯈꯥꯏꯗꯣ ꯀꯃꯥꯏꯅ ꯈꯥꯏꯗꯣꯏꯅꯣ shime hadi makodong ko chade yare hawrasi sarase let's start si swaido hojik chaba hawrage karamana chasige strawberry hana charase pairo ema sidi paipo oidoiro khangde hawadro khangde hille bebe sile ko sella khara yam sinbeni natte ai di pasille sille chini na majani ga I karara swai yamna swai loi shang
ꯆꯥꯅꯤꯡꯗꯦ ꯊꯣꯡꯕꯗꯤ ꯊꯨꯡꯒꯗꯕ ꯈꯔ ꯑꯩ ꯅꯨꯃꯤꯠ ꯈꯔ ꯊꯝꯃꯗꯤ ꯊꯨꯝꯃꯛꯀꯗꯕ ꯃꯥꯜꯂꯦꯀꯣ ꯊꯝꯃꯣ 3 ꯊꯝꯁꯦ ꯀꯣ ꯑꯩꯗꯤ ꯈꯔ ꯊꯝꯃꯦ ꯑꯩꯁꯨ ꯈꯔ ꯊꯨꯝꯃꯦ ꯍꯥꯎꯗꯤ ꯍꯥꯎꯗ꯭ꯔꯥ ꯃꯍꯥꯎꯗꯣ ꯑꯁꯪꯕꯅ ꯍꯦꯟꯅ ꯊꯨꯝꯃꯤꯁꯦ ꯄꯤ ꯉꯁꯥꯏ ꯌꯥꯔꯦ ꯀꯩ ꯆꯥꯁꯤꯒꯦ ꯁꯤ ꯆꯥꯔꯁꯦ ꯑꯩ ꯁꯦꯠꯂꯛꯀꯦ ꯁꯤꯝꯇ ꯄꯥꯏꯌꯣ ꯁꯤꯜꯂꯛꯑꯦꯗ ꯆꯥꯂꯣꯏ ꯅꯪꯁꯨ ꯁꯦꯠꯂꯣ ꯁꯤ ꯁꯦꯠꯂꯣ ꯍꯣꯏ ꯆꯥꯔꯁꯦ ꯆꯦꯔꯁ ꯒꯦꯡ ꯁꯤ ꯄꯦꯄꯦ ꯈꯪꯗꯦ ꯆꯨꯝꯗꯨꯅ ꯏꯆꯝ ꯆꯝꯃꯦ ꯃꯅꯥ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯥ ꯍꯥꯎꯗꯤ ꯍꯥꯎꯋꯤꯅꯦ ꯆꯥꯏꯁꯜꯂꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯔꯨꯁꯤꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯃꯦꯀꯣ ꯍꯥꯎꯇꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯉꯥꯃꯨꯛ ꯆꯥꯈꯤꯕꯗꯤ ꯀꯌꯥ ꯍꯥꯎꯇꯦ ꯁꯤꯗꯤ ꯈꯔ ꯍꯥꯎꯋꯦ ꯈꯔ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤ ꯅꯪꯅ ꯂꯧꯕꯁꯤ ꯆꯥꯎꯁꯨ ꯆꯥꯎꯕꯅꯤ ꯑꯇꯩꯗꯤ ꯂꯣꯏ ꯄꯤꯛꯄꯅꯤ ꯆꯥꯎ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯩ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯀꯦꯖꯤꯗ ꯆꯅꯤꯅꯦ ꯁꯤꯗ ꯀꯦꯖꯤꯒ ꯁꯤꯗ ꯀꯌꯥꯅꯣ ꯀꯦꯖꯤ ꯇꯪꯈꯥꯏ ꯈꯔ ꯍꯦꯜꯂꯦꯀꯣ ꯁꯤ ꯀꯦꯖꯤ ꯇꯪꯈꯥꯏ ꯍꯦꯜꯂꯦꯀꯣ 140 ꯀꯌꯥ ꯍꯩꯅꯕꯗꯤ ꯑꯣꯏꯗꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯑꯃꯒ ꯆꯥꯁꯦ ꯁꯤ ꯑꯆꯧꯕꯗ ꯆꯥꯒꯦ ꯑꯩ ꯁꯤ ꯆꯥꯒꯅꯤ ꯁꯤ ꯆꯥꯒꯦ ꯁꯤ ꯆꯥꯔꯣꯏ ꯁꯤ ꯆꯥꯒꯦ ꯃꯆꯥꯁꯤ ꯆꯥꯊꯣꯛꯀꯦ ꯁꯤꯜꯂꯦ ꯁꯤꯗꯤ ꯉꯥꯡꯊꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯁꯤꯜꯂꯦ ꯁꯤꯟꯗꯤ ꯁꯤꯜꯂꯦ ꯀꯤꯃꯦꯔꯤ ꯀꯤꯃꯦꯔꯤ ꯑꯩ ꯊꯛꯀꯦ ꯐꯖꯩ ꯃꯁꯛꯇꯣ ꯑꯩꯗꯤ ꯈꯅꯥꯎ ꯏꯪꯉꯦ ꯃꯈꯣꯟ ꯑꯗꯨ ꯌꯥꯔꯦ ꯈꯥꯏꯔꯛꯑꯣ ꯅꯪ ꯑꯃꯨꯛ ꯈꯥꯏꯔꯛꯑꯣ ꯁ꯭ꯂꯥꯏꯁ ꯁ꯭ꯂꯥꯏꯁ ꯄꯥꯅ ꯄꯥꯅ ꯈꯥꯏꯌꯣ ꯌꯥꯎꯕ꯭ꯔꯣ ꯇꯞꯅ ꯇꯞꯅ
신데? 신데? 하이. 신데. 하이. 마야이제 파에. 짠인데. 맞아, 인사세라니. 파에 마톤지라 그이노 가이노 파에. 파에 가이노. 자, 꼬아리, 애기지. 파이 나오고. 오렌지 아무 코케 오렌지. 봐요. 남자. ꯅꯪ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯆꯥꯕꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯏ ꯈꯣꯛꯇꯣꯛꯑꯒ ꯆꯥꯕꯅ ꯄꯥꯝꯕ꯭ꯔꯥ ꯃꯌꯥꯏ ꯈꯣꯛꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯩꯁꯦ ꯁꯤꯗꯤ ꯁꯥꯡꯗꯣꯛꯑꯔꯣꯏ 집에 하우에 하우에 이거 하우에 아이기 마야에 일단 콕독으로 이거 김혜리 봤어더라 맛이 꽤 완리 시작하지 엄마 꼬리노. 우동 뭐요? 잘하지
ꯑꯩꯗꯤ ꯁꯤ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯅꯪ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯁꯤꯁꯤꯡꯁꯦ ꯂꯦꯝꯃꯦ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯌꯥꯝ ꯁꯤꯜꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯨꯝꯕ ꯊꯝꯃꯒ ꯊꯨꯝꯃꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯣ ꯑꯣꯟ ꯇꯧꯕꯤꯌꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯒꯥꯏꯁ 스트로베리 찌어 스트로베리 찌어 찌어 깍깍 하브라 하이로 어두가 짜로 거리로 짜로 하브라 뭐 맞자 누시에 만나던 거지 짝가르 줄래 김메리 누시더라 산 나오자 누시에 만나던 야 누시에 또 야 mama lại mama lại tôi đi về và khai làm hai đệ hả khai làm nơi này đệ cây gì nô nó xí với cái pepe strawberry lấy với cái rô và khăn luôn ai đâu bro ừ sắc xí đi